Mayam Kurumjari, Times of Manipur, Yakan of Kudola Mujariba Studio Speak, Ming Tabiri Singbu, Taram no Ukjari. Nasekwana Jagadoriba, topic Asina, Meepal Tangdaba Punsi, AMAGEEDAMAK, Manipur State Rural Livelihood Mission Hibasini, Haribasida, Kanane Nabasida, Yawinabagidamak, Kogi Studio, the links in the Libiriba say, Manipur State Rural Livelihood Mission Gi, State Mission Manager, SISD, Madam BINOTA LOITONGBAM, Madam Mohanbra Taram no Ukjari. Madam Alhamdulillah, Chening si akogi mission asigi matang da akogi mayam na khangba mayam da awareness pi ba haibasi yam chawba tangai phadaba am oibani hariba mission sigi matang da akoi miyam da awareness si karam ba akogi kuthang da awareness pi bi mamang to haizagre ko akoi awareness se akogi koi publicity yam kana tawjate taseng na haraba aduba akogi staff na Kunda, Koina Chatoriba implement of Doriba areas. Masida Kohana PRI singa orientation to the block level orientation Tamze. Going to have the video sing at the DC Yaunoko, orientation to the Kunda Chatlaga, Kogi, for example, Hambada, Kogi, NRLMs, the Kogi NRO strategy, National Resource Organization strategy amale. Masida Kogi NRLM state Henam Kumang Toxin Kraba, advance over state Haitariko. Makozi Resource Organization Haina recognized the way. Koina NRLM Horapasida, Kogi Andhra Pradesh SRLM Siko. Kogi SAG formation mobilization di Makozi National Resource Organization and Makoina recognized the way. Koina Horapada di Hanba Koina 2016 the Horapada di Makoidegi Makogi SAG members sing se Makoina cadres haiko Kogi active women gaina Kogi su like Makoisi Laaga Andhra Pradesh the Gilak Piraga Haitareko Kogi Kun Koina Kangaliba Kun GP sing sida 35 days lay. Leaga Kunda Leva, Hotel the Ganatico, Makoina Lega Makoi Tim Seme, do a Kogi staff Koloinana, Kunda, Chatlaga village level awareness program, mobilization, Haitar intensively towe. Masinia Kogi first levels, Kogi publicity se. Makoina Laga, Koina Sut Tamzaho Haitareko, Hambadadi. Matanga de Kogi staff na Adum Hijare Haitare, Kogi training Panga Padina Kogi staff na Aduna Hanbada Hizakibada, Horopadadi, Sombung. The block Mari Katang Hormase, a no Bahandak Sangapomatamda, Infal West, Patsoi, Harong Sabal, and the Gidi Coaching the Langmidong Sangamatam, Sidika Mind to Gahabada. Kogi resource block the lady, Kogi SAG members, Makoidagi Aquina, Kader Hayako, Kader Habadi, Makoidagi, willingness like Aquina train Taurakanda, Koina Kale, Makoisibu, block an overseed, Chatlaga, Nasagi, Hyderabad Tagi, Omplistigi, Andra the Gila Amba, Kogi. Ima Bensing, Ima Sing Lak Piramase, SAG, Makoina Taubadona, Kogi, Sombong the Gi, Kairao the Gi, Kogi, Nupising se, Kogi Kadra sings in a Chatlaga. A Nova blocks sida 35 days. Kogi village ta Lairaga mobilization towe, meeting towe dancing, Nupising a meeting toraga organized the SAG formation towe. Makogi books ki training towe. Makogi strategies, handle strategies. The technopal the gi kogi nipising, chasing, my SAG members in a Turchan put the chale. Lap crab for jol, Jiriban the chale. The minor towe. And the Minam has Tambiki with the Kogi mass promotion, mass awareness Todi and Tapiri, Masito Bugi, Akogi, Tangai Fadabasi, Akoi Taudrasia, and a Kanbagan, the Tagamasi Kudum Chada labor the Giramasi, mass promotion to be mass promotion have the Koi media the newspaper da natraga Kogi media da Kogi advertisement ki type da Koi Tong the Haitare. Akogi the Akoina Chatka Doriba, focus Doriba village, block to the Oina Chatlaga Haitare, Tagudori was a senior Carino, Haibagi Oina Makoido Oina awareness program, mobilization Oina strategy to work. Adu Akoi Hoziki Himari Suramnina. Success stories, ma'am, livelihood promotion, the Yingasa Habigi poverty elevation, ma'am, the later Abanina Hoziki, Aquino, success story oina publicity and publicized the way. Akoigi MSRLM seen Habado, Admino in a tapa. How put the Equi media could hang the Nata Aquina direct over. Hoziki last year, 2019. 20 the COVID and Maram like in the Quigi Laxmi SAG Sabunko, best SAG Gatare, Adumba the Quina. Oina Dumba the Oin Haitareko, Digidi Akoi Saras Fair Towe, Saras Fair High Stage, he couldn't get near Toyako, Melane, Quigi Self Group Mamna, Quigi Kungang, the Giputopasing, the Mokoina Pini, the handicraft item, Mokoina Putopasing, the platform Amane, Melaseko,
koi chahi khudingi tawe adugumba lakpa matamda koi advertisement tawba aduga natangna koi gi MSRLM sida koi gi SAG form taw bio gaina SAG yaw bio gaina adugumba khuthangda khaitare media gi khuthangda tawjade aduni ngasai gi target oiba mafam sing sida mathau taba koi gi awareness tawen takpi bane yamno ngai se makha tabada muk lakchani se koi gi khoi sum thengna jarak pada koi approach se 3 pillars approach ana makhak thengna je haiba 3 pillars approach se karino haib sing tang tang hai NRLM framework haitare ko koi gi framework haitare approach any thabak to bakan the framework am haitare ko madu ki matung ina koi thabak to bahai basimu ko adu the framework haiba ding sai khoina self help group haina ngasai haijagre basiko self help group haiba ni pi sing sina mayai da thamaga koi gi focus haitare khoina tawri ba thabak se ma khoi sina main oiraga akhoi ki staff example ko sidi matai tane khoina ke hai facilitator ne hai akhoi di just invisible facilitator or yoga hai akhoi training people matamda highly invisible yet visible hai ko aduna akhoi di moibu makhoi bu keno saugat piba training piba facilitating ne ba adune akhoi pillar omok oina chauna makhoi bu keno to bi ba ne ba aduga masai gi makhoi sida tawrammi ba makhoi na tawrammi ba livelihood support to chatlaga nupi ama phi sadana adum haurakpadagi phi saraga rani phi sa lerma matamda nang rani phi saba to adugo nga yo hairu yabra training ngasai ge khoi ge NRLM dagi training program ama tawde ya dena rani phi saba ma tanga nga yokpagi training pi ragadi kitang kind of mismatch oidra aduni khoi ge 3 pillars haise dedicated staff loibu ko plus makhoi na tawjarami ba any livelihood to the henna haitare ko aduda saugat pi ba adudagi entrepreneurship ohenba henna livelihood enhancement haitare adumana khoi gi livelihood thematic ki makhada su thabak yamna chathai makhat makhal lekre kaino samna harabada SBEP component yam lei ko adune 3 pillars haise plus makhoi the skills knowledge training support pibado sai akoina pillar oina support to be dedicated teams ina makoina leiriba livelihood support me amdo enhance to ba plus adugi matungda marketing jam darkar le makoi bu kitang chakhot ke haraga if producing phi amang asi produce to ramada tha amada phi ani to ramadi adum buyback ama leitra adu phi tara produce to radima kada yoluni khoina di training pi re ma loan pi re phi ama tha amada tek phi ani sarambado hozik phi tara sagala di phi tara duma kai yondori adagi di kitang makhan makhal hapsala adi kadai di yonni adugum bagi support marketing support ma kadai di yonni adugum bagi support ni koina approach size haiba marketing support sida lakchara kanda akhoi gi karam ba makhal gi haibadi ngasai gi magi marketing tawgadaba way se takpi ga doira aduga akhoi gi kaino sina akhoi gi staff sing sina akhoi gi masigi matungina ngasai gi beneficiary sing sina puthoreba product sing se leibi ga doira masigi support se karam mong da bibi yame support to ba se ko mi se ai nga sa haija ke bedo khoi gi beneficiary SAG members 40,000 hela avan adan loimak te entrepreneur oibadi possible oide first thing masa na tawjariba livelihood to gi hen kitang enhance ba ama ko adudagi entrepreneur gi gun haitare ko entrepreneur gi gun leijabaduna hen na mangonda chongthora agadi kaidawi akhoi ahambada saras fair haina akhoi ai nga sa haija ke bedo ko koi melane saras fair da ma puthok pagi maduda saras fair se da ma na puthok semdok chariba sigi display to bagi amasu leijare plus any medium haitare ko longning ba leiragadi adudagi contact ta horadi kholani admaina tawe plus akhoina saras fair pangthok padang natana atopa state ta loimak fair tawe ko trade fair even Delhi da ko dagidi Hyderabad ta NIRD da akhogi khoi se thai ba ko aduna kamai to ge da moi contact tawe khoi sanjen bam dagin khoi gi SAG member ama hojikti pura mangon da ma se magi product se demand la ko na hele ma thawa ngam dre ba sai gi khoi na contact adugum ba do adumai na to bi aduna makhal ama leire ko adagi de khoi gi rural mart kana le hojik se rural mart chin na bat ki support to raga hojik fo da ani di sujare Imphal is the ama technopal da ama rural mart makoi gi product se display tong na bagi damak da na bat na infrastructure hai ta rental support adugum ma tawraga khoi gi adugum mai na tawe plus makhat hai ta khoi gi entrepreneurship hai ta ko makoi da enterprise ki tawbagi adune Makat abdo mo madam lakchani si akhoi tungan ba livelihood promotion pibira matungda magi akhoi masagi puthok chana ba masagi production puthok chana ba gi damakta akhoi tungan ba akhoi gi
ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯈꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯖꯔꯒ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯥꯏꯚꯂꯤꯍꯨꯗ ꯄ꯭ꯔꯣꯃꯣꯁꯟꯁꯤꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯑꯣꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯃꯥꯔꯀꯦꯠꯁꯤꯗ ꯊꯕꯛ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯄ꯭ꯔꯣꯃꯣꯁꯟꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯆꯨꯝꯃꯦ ꯂꯥꯏꯚꯂꯤꯍꯨꯗ ꯄ꯭ꯔꯣꯃꯣꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ngasa haja ki bang sai self help group dagi di institution building koi na kamai na build tawe ha base ko sina mentally nupi sing the focus tawa makoi bu entrepreneurial ohan ba dagi di more social aware ohan ba aduni ko aduna makoi da di mela gumba dagi di makoi gi product bu tie up to han bi ba number ni ko aduga ngasa gi skill development haraga di focus oina naha sing youths ka haita re ko makoi da focus to ama program atopa ama koi parallel oina run to jari ko masi DDUGKY hai ko Din Dayal Upadhyaya Gramin Kaushal Yojana hai na ko masina akoi gi sagi akoi gi SISD members sing gi macha sing dagi manau nupa sing youth hai ta re ko makoi sing sida focus to program ni makoi sina makoi da select tawraga hai ta re ko makoi sing sida makoi gi apam trade hai ta re hospitality dagi di beauty adugumba makhat makhal se ko makoi sida akoi gi PIA na lebo ko external agency se akoi na moina empanel tawraga makoi sing sida intensive training residential training hatani ko free training piraga makoi bu placement to hanba koi gi kaiba chicken KFC Domino's Manipur dharaga ni ko beauty salon daga je makoi placement to bakoi gi DDUGKY gi angang sing yam lei makoi sing aduguma aduga mapan da su mapan gi hospital hotel gum ko indus hospitality industries gum da makoi gi sugum mayam se sisu focus tawe adu sina major skill da focus tawa yam ngai se skill sing da focus tawa adugum lawa masagi marom dom lepchaba ngamna bagi lambi ma pibi beduni thambiri se makhata basi ai wari myam di sana ga daw leijere du marathon ai break amtang lawjage mayam dagi break amtang lawjage break ta gyam thun hanjar ke ming ta dun lebiyo break ki matungda mayam bamu kan taram okchari makhata abdang madam du lakchani si akhoi gi mission se akhoi gi paikhalak pa matam se da mayam da hojik almost chahi mari manga sujala abanina mayam da awareness phazan leire kanaba mayam am pibi gre aduna masana marom dum lepcha ga ngamjagi ba ownership phangi ba mayam am su leigre aduna mayam dagi lakpa response se hari ba thabak sing se paikhat pa matam da mayam dagi response se kamai lakpi response ti am phaze hatare akhoi gi nupi sing self help group members sing se hojik chatlu bada hanna ga yam thina khena gre hojik aina sai ja ki bado wangang ba maming hai bada ikai ram basina hojik ti atop khunda chatlaga block atop da chatlaga SIG karino SIG kana base karino noi swai da su SIG semo ga na chatlaga ngang ba ngam ba hai base khena ba sida dum leijare dagi di hanna di mai magi nupa sing na ko no self help group hai di meeting da phami kana da ba ga na am thengna re work se thengna da bana te thaba ama tawradi skum basu dum face tawi ko dagi di pradhan sing na ga akhoi da di kaisa pesa habdi leina ikan kana de no self help group ga kitang responsive oi da ba hojikti yamna phajaba response ore self help group se 4000 SIG muk lai reise khoi ariba sing sai tari 2016 da gi ro se SIG hojik se akhoi na chatra bhogda sahi animuk sujale ko akhoi gi pandemic to base adu bu hese se kanam ta kaidri adu meeting tawdra bhogda adum laiba hojik so adum akhoi na kaino tawru bagi noi meeting tawbra ta hangdasu moi adum lairi hojik phoba 2016 dagi sem gi ba SIG sing hojik loi lairi cluster level phogda yora abani sida adum response laitar haitar ko adu hojik ki panbi gi ba akhoi gi COVID-19 pandemic lak pase pandemic sina hojik ki mission sida pi ba chaitheng hai ba tare karai phau ba chaitheng se pi ba ge aduga masi leiram da taragadi pandemic se leiram da taragadi akhoi gi achievement se karai phau ba leini na khanbi yam chumme mamang chahi dagi haitar ko koi gi blog anoba changba sita koi si changba da hobda ngari ne koi gi anoba ariba blog tagi chatlaga ano skader sing chatlaga koi gi pham moida 35 days ka chatlaga SIG se semba horam ba ne ba semba koi gi de SIG semba hor kan da thadokte haja ki ba koi gi nurturing hai tare koi gi capacity building se training makhan makhal lei ba ha ham ba da koi gi books of account training da gi di membership training ga na lei gi ba ko da revolving fund ka maina sem ga da ba da gi di financial inclusion ga na training makhat makhal lei ba se amata to ngam dre ba sa gi group ti sem jal lure khargak ti sem tha ama ni sem ba hor kan na kanamta pandemic lei khibanina anoba block sing sida ariba block mari gi khoi ge SIG sidi moi de dum masana mature orabanina fully capable oreba ko aduna anoba block sida de khoi smaina khara setback ti lekre asagi
group se semuraga nurturing the farak takiba mayam se adumaina kharadi akhoi otherwise khoigi 4000 haise masing su mayam yamangani aduga kaino tawram mayam advance oiramadabane ba adu masu laikre aduga khoigi pandemic sina maram oidana ngasagi livelihood ta haitare ko effect to bayam na yawe khoigi self help group members sing sida loan tawraga ngasagi loan du repay tawgadabani dagidi moi magi thabak tawbu mayam sinpham mayam do mayam lockdown na maram oraga tawkhiba kharasu dum le dubo khogi afabarom da puthok keno tawraga haitadi khogi SIG sing sina ko frontline workers tong thokle aduga khogi leiribang sai federation sing sina khundu da members awaba taba members sing do makhoi singi mateng pangbo oina tholak makhoi sing da oina support in terms of chana ba thakna ba adagi the interest free loan emergency loan gana makhoi na chauna changthok piraga masagi pandemic matam da di khogi SIG sing amaga mateng pangna ba se yamna phajaba akoina hainarudana makoina mateng pangba chaw thongdang ama logi ngasagi masagi livelihood ki damakta tawgi basina sum chawkhala abanina akoi ngasagi khanghaudana lakhi ba koi pandemic si da fawda koi ready tawraga face tawna ready tawraga lairambagi thengnabi baduni medam thambire se makha tawda lakchani se akoi hojik fawda changchila iba sida akoi mayamna su response yam phajari aduga yam mai pakna su changchali haiba tare adubu thabak khudimakta koi room for improvement na sidi lum laibang haktane ada hojik changchali ba hojik lairiba status sida hojik lairiba phibam sida kari kari thabak sing ahen basing hapchalagadi hena afaba hena mai pak oigane na kanbiba chumme khogi NRLM haitare ko masigi scheme sifogda adum haisni magi horak pham sibogda AGSY dagi evolve toraga learn toraga karamana aran bano karama semdok toino it's a learning evolving to scheme amani aduna akoina changak podasu haitare ko NRLM se fix oina leite adum every time ko ju Delhi da chalani discussion tawrani something or the other changes me amadum la ebuko sineng sigi phajaba scheme sigi phajaba se haibadi chahi manga gi mamang da e khiba protocol se natraga kaino se adum ngasi phawda chatlani haiba laite ba matang gi matung ina adum makhat kaino torok pa se hongba change lakba evolution do ba si ama le khoi gi NRLM da ko masi am phaje aduga ngasa habi ba se khoi gi kitang staff haitare ko khoi gi di intensive dedicated team amana chatlaga khoi gi scheme je programs la implemented to bani outsider na to bayade any other external agency gi through to dabani na khoi gi staff se kitang thabak se yam chalakpa field da adagi di pandemic song laksan ba to dabadi yada ba apada su chatta badi yada ba sai thabak me am lai salakne group me am se training ta hogdraga di natraga mkhoi ga keno ta hogdraga di skum pressure su lakpa kitang sugum badi face away practically ko sai tangkak sing se am ta kai bi yadabani na masigi shortage sigi khoi khudong chadab se face to win takpi bani aduga ngasagi masida khoina facilitate to bi basida khoi yamna important oiba yam interesting su yam important su oiba haitare khoi ngasagi women empowerment da adum focus toroga lakpiri masida nupi khudimak na changdraba yadraba khoi sanitary pad sabagi khoi gi thabak thoram sing pakhat pi base masida thengna bira pasing kitang haibi kaino ne khoi aina sa haija khibdo khoi gi village level federation amora kanda di makhoi se kari tawraga khoi nupi singi chakhol hanjige khonjigi kari chakhol hanjige haibagi khanna nei na base mko yam interesting oina khannai bo ko adagi di livelihood infusion adagi di funds mko da pisalawa ni ko adum adagi di nabat ka khoi se nabat yamna khoi bo MSRLM bu nabat ne yam support towe aduna nabat ki khuthang da haitare ko my pet my right haitare ko sigi makha da khoi gi unit ama lingkhat chei ko thongju da masi khoi gi self help group homna semja bani leichel SIG na ko nabat ki support tagi infrastructure haitare machine support adagi di khoi gi room running rental support electrical support mo chahi amagi pura full support ne masina khoi gi khonggang da adagi di nupi sing da kitang makhoina su ikai ba tawba khotpa mayam se ko ngasagi pet darkar de leba menstrual hygiene is very important menstrual hygiene se aduna sigumba awareness khoina sinba ko sigi adolescent girls sing nupi sing da awareness program adumana khoi gi su kaino ne masa haije ge bodo aduna sigi unit su set up tawsare aduga one of the issue is health khoi gi dasa sutra la adi habdo health se khoi nupi sing se magi masagi on health or kanda di kitang back to thamme ba imungi magi husband my macha sing na adum important priority tawe adun masagi health kitang kaino tawdi ba aduna khoi gi area se convergence
ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯁꯦ ꯁꯦꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟ NHM SBM ꯑꯗꯒꯤꯗꯤ ꯀꯟꯚꯔꯖꯦꯟꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯋꯦꯌꯔꯅꯦꯁ ꯑꯗꯒꯤꯗꯤ ꯍꯦꯜꯊ ꯀꯦꯝꯞꯒꯨꯝꯕ ꯑꯗꯒꯤꯗꯤ ꯒꯥꯏꯅꯦꯛ ꯀꯦꯝꯞꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯍꯥꯏꯔꯨꯕ ꯅꯠꯇꯦꯀꯣ ꯃꯈꯣꯏꯅ ꯁꯦꯝꯖꯕꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯁꯦꯝꯖꯔꯛꯄ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯃꯈꯣꯏꯅ ꯑꯗꯨꯝ ꯗꯣꯛꯇꯔ ꯀꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯔꯤꯌꯥ ꯋꯥꯟ ꯃꯦꯖꯔ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯀꯩꯅꯣ village health nutrition day na sanitation day na layeba ko asem si government gi makhada directive guideline lay ko health department gi makhada every month masagi ANM adagi de anganwadi worker aduga masagi village stakeholder ga moi committee sem ga dabani aduga there should be a health day some da health day masi adum atare like any other scheme tawba mafam da su khara yawe tawdaba mafam da su yawe ko adubu khogi ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯀꯟꯚꯔꯖꯦꯟꯁ ꯇꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯦꯠ ꯍꯦꯟꯅ ꯐꯖꯍꯟꯕ ꯍꯦꯟꯅ ꯀꯥꯟꯅꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯋꯥꯟ ꯑꯦꯔꯤꯌꯥꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯁꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯕꯤꯍꯥꯔ SRLM ꯀꯣ ꯕꯤꯍꯥꯔꯒꯤ SRLMꯁꯤ ꯍꯦꯜꯊꯀꯤ ꯑꯦꯔꯤꯌꯥꯗ ꯌꯥꯝ ꯐꯖꯅ ꯊꯕꯛ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯐꯨꯗ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯦꯟ ꯍꯦꯜꯊ ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ MOU ꯒꯤ ꯃꯅꯤꯄꯨꯔ MSRLM ꯒꯁꯨ MOU ꯑꯃ ꯁꯥꯏꯟ ꯇꯧꯗꯣꯔꯤ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯐꯖꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯃꯇꯥꯡꯗ ꯗꯥꯏꯇꯔꯤ ꯗꯥꯏꯕꯔꯁꯤꯇꯤ ꯃꯇꯥꯡꯗ 1000 days ꯀꯥꯏꯅ ꯃꯣꯗ꯭ꯌꯨꯜ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯈꯣꯏꯗꯒꯤ ꯑꯦꯛꯁꯄꯔꯠ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯇ꯭ꯔꯦꯟ ꯇꯧꯕ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯄꯥꯏꯈꯠꯄꯤꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯂꯛꯀꯗꯕ ꯊꯕꯛꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯗꯨꯒ ꯂꯥꯏꯚꯂꯤꯍꯨꯗ ꯄ꯭ꯔꯣꯃꯣꯁꯟꯁꯤ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯄꯥꯜ ꯇꯥꯡꯗꯕ ꯏꯁꯥꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯦꯗꯥꯝꯅ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯔꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯦꯗꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ Thank you. ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯀꯝꯗꯧꯕꯤꯕꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ